Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sumahawsangom Eshang Karaba Thamoi ani suba tangkak amuk puduna lakjeri mayam punna taminarasi Lainana thorakpada leiramlibadu ubada phachang selakpaduda sanado ngambade ngamamit engdo palai thoklaga lainagi makhut paidona chinglaga washroom leiriba domduda pukri Nupaduso ngambada haungtana yenglamlaga matung inaki washroom lomduda fauba hek inakibaduda ngambadu karinoni khanna haifet yengli Nupaduso nupi aninduna manung changkrabadudadi mapanda laihaude handokpadi tawdi ngaibagi maongda manaktuda leptuna laihaude mana dumna yenglingai prem su changsalakduna hairakli yari lau chase Prem lakpaduda ngamba sa haugatuna anidu chatminyankre. Somdana washroom manungduda lainana kanna soli. Kaino sinupasiba? Sida mo kamay liramino doisiba? Sana so hainadana soli. Ay hainadam na loy. Lainana phone lagtogduna sinthagi number da call tawi handagdi ring chatlamli asomdagi call da pairakli. Kaino noi lagdriba thengi haipayam saranu ko kai lege sida room da lagi washroom dam da law yaifado sida lagtana washroom mamang se lehawani leirimram ta yungla kaina isa mari sida kamaina singtha su mamit mana lagtok tuna hanglakli lainana chegiduna adu kai kamai khangdino prapap la haisini ngai ko adum payo ayengake Singthana rumdagi thoraktuna yengbadadi leiramje kanamta phone da muk onsunduna kanam leite kaino asomdagi anido so phone do kaklaga thorakli leiramda baduda sor asangba mohandoklaga anido singthagi manakduda lagli aduga hangba ka amada changduna phamtharakli Singthana sanada yengduna khangningna hanglakli kaino nangmaga paw phongnabra Kaide paungnoda phaungnade message call di yam torokpani number sendana ai amta paide number khangdaba amta paide ai haujik ma oiramgani na khanbada nang number do na kadai dei ma de ain kamai khangdein haujik so college da la isine sina kamai do deina ai am haina roi dorida lainana kai ba khalno khangde oiba ikai ba sigam na khangdaba nu pa se ai ima pok de thingna jarak dressing ba Ahum tu mathasana jinda tawduna phamlagalle somdana ngambaga prem gado thabak mafam yorakduna pesa pithoklamli adu ada haiduna yengbadi tawramdri ngamba mohori duda sel du piramnaga adum chumdring thorakli ani du kainom cha khise haidana fast food amada jinglakli phamtharanga janabu order tawkibado lakpa ngai boina prem hanglakli kaino Nanga da jangroidro sida dum leirage hairo babungi thabak de yausalaga as ai thabak yawningdida ada sa jangaro kaidora leideba ko chalaga adum leira dongni thabak leitraga akhoi college da ming chanselo aduga swaida khara charola namba sunokladuna pharadra khangdeduna Pani andagi poche nangnaba sengbalaw ai handagi tamsina la soidoini Kachahe bot oina ga khomjila dana asing bai ni kaino kana do nang nang kharaga khomjila ke haibra yari komta adongai ko kasai no piani do me college tambra khang de da akhoi college tamba satra khaine loi khangadi ai di loi ne hana dagi amta udri electoral roll da de yawramni tamamadi ado handaki do de thokdri ko mamangi de le Handak nang no jenga poiradi aduda sumu gyawramoi teni Nang general secretary na dro amda thidoro Kaino nang na duda interest dagam lai khalai do ba nati nang gise adu hairaga prem do mamilaw thokduna ngambade inglagli ngamba sunok fit tawraduna mamainon tharaga sum yingningum tawba What ngamba Yare Maya mamang sida khongna kan khalano
ꯄ꯭ꯔꯦꯝꯗꯨ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯊꯤꯡꯕ ꯉꯝꯗ ꯅꯣꯛꯀꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯉꯝꯕꯁꯨ ꯄ꯭ꯔꯦꯝꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯃꯇꯩꯃꯒ ꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯩꯕꯤꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜꯒ ꯑꯝꯇ ꯍꯣꯡꯗꯅ ꯈꯣꯡꯎꯞꯅꯦ ꯀꯔꯤꯅꯦ ꯎꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯤ꯫ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯁꯧꯒ ꯇꯧꯔꯛꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯈꯣꯡꯎꯞꯇꯨꯗꯁꯨ ꯂꯧꯊꯣꯛꯑꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯋꯥꯅꯦ? ꯐꯃꯨꯡꯒꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦꯅꯦ꯫ ꯂꯦꯟꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯄ ꯖꯦꯛꯁꯨ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯉꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯂꯦꯛꯅꯕ ꯍꯥꯏꯗꯅ ꯍꯨꯠ ꯂꯩꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯦꯟꯊꯣꯏꯅ ꯍꯨꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤꯁꯨꯅꯦ ꯐꯠ ꯍꯦꯛꯇ ꯀꯥꯈꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯀꯨꯝꯊꯔꯛꯎ ꯅꯪꯁꯨ, ꯀꯨꯝꯊꯔꯛꯇ꯭ꯔꯤꯕ ꯁꯤꯕꯣ? ꯖꯦꯛꯇꯨ ꯂꯦꯟꯊꯣꯏꯒꯤ ꯁꯞꯇꯔꯗꯨꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯐꯃꯥꯡꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩ꯫ ꯉꯝꯕꯁꯨ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯒ ꯑꯣꯞꯅ ꯍꯤꯞꯄꯝꯕꯗꯒꯤ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯜꯂꯕ? ꯍꯣ ꯉꯥꯜꯂꯤꯅꯦꯍꯦ, ꯄꯨꯡ ꯍꯦꯛ ꯉꯥꯜꯂꯤ꯫ ꯅꯄꯥꯅ ꯀꯨꯝꯊꯔꯛꯑꯣꯌꯦ ꯃꯈꯥꯗ꯫ ꯉꯝꯕꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯅꯨꯃꯤꯠ ꯇꯥꯔꯝꯂꯤ꯫ ꯀꯥꯒꯤ ꯕꯜꯕꯁꯤꯡꯗꯨꯁꯨ ꯃꯃꯥꯅ ꯑꯣꯟ ꯇꯧꯔꯛꯇꯨꯅ ꯀꯥꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯉꯝꯕꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯂꯒ ꯁ꯭ꯂꯤꯄꯔꯗꯨ ꯇꯣꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯞꯅ ꯁꯣꯜꯍꯧꯔꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯈꯣꯡꯎꯞꯁꯤꯗ ꯐꯥꯎꯕ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯗꯤꯕꯁꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯍꯥꯛꯇꯛꯁꯤꯗ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯉꯝꯕꯅ ꯀꯨꯝꯊꯔꯛꯄꯗ ꯃꯄꯥꯗꯣ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯈ꯭ꯔꯕꯅꯤꯅꯦ ꯍꯥꯏ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ? ꯃꯄꯥꯒ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯅꯤ꯫ ꯉꯝꯕꯗꯨ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯣ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯍꯣꯠꯂꯒ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯀꯥꯝ ꯆꯜꯂꯤ꯫ ꯃꯄꯥꯅ ꯉꯁꯥꯏ ꯄꯩꯁꯥꯗꯨꯕꯨ ꯄꯤꯔꯝꯃꯕꯣ? ꯊꯕꯛꯅ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯕ? ꯄꯩꯁꯥꯗꯪ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯦꯗ, ꯊꯕꯛꯀꯗꯤ ꯌꯦꯡꯉꯝꯗ꯭ꯔꯦ ꯑꯩ꯫ ꯈꯔ ꯌꯦꯡꯉꯝꯃꯨ ꯍꯥꯏꯔꯒ ꯌꯦꯡꯉꯝꯗ꯭ꯔꯕ꯭ꯔꯥꯅꯦ ꯍꯩ? ꯇꯟꯖꯥꯗꯨꯗ ꯃꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯉꯝꯕꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎ, ꯑꯩ ꯅꯝꯕꯣꯜꯗ ꯀꯣꯂꯦꯖ ꯑꯃ ꯂꯩ, ꯑꯗꯨꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯛꯂꯞꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯄꯥꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏ ꯀꯥꯔꯟ ꯉꯥꯡꯒꯅꯨꯀꯣ ꯅꯪ꯫ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯧꯒꯗꯕꯒꯤ ꯃꯍꯨꯠ ꯑꯥꯗ ꯆꯠꯂꯒ ꯇꯝꯕ ꯍꯧꯔꯕꯅ ꯍꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯆꯣ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ ꯉꯝꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ꯫ ꯀꯣꯄꯥꯎ, ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯅꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯁꯨ ꯏꯄꯥꯅ ꯈꯪꯅꯤꯡꯉꯤꯅꯦ꯫ ꯑꯗꯨꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯍꯥꯏꯔꯒꯦ, ꯄꯥꯎꯅ ꯄꯥꯝꯕꯗꯣ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯕꯒ ꯉꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯔꯥꯎ꯫ ꯂꯤꯟꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯟꯕꯤꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯆꯥꯁꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯔ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯅꯆꯥꯁꯤ ꯃꯥꯡꯍꯜꯂꯒꯦꯅ ꯈꯟꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯩꯅꯣꯅꯦ ꯃꯃꯥ, ꯃꯍꯩ ꯇꯝꯕꯕꯨ ꯀꯩꯗꯧꯕꯩ ꯃꯥꯡꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯅ? ꯅꯆꯥꯁꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯗꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯦ? ꯀꯔꯤꯒꯤ ꯑꯃꯨꯛ ꯇꯧꯔꯛꯏꯕ ꯀꯣꯂꯦꯖꯅꯣ? ꯃꯥꯅ ꯇꯝꯃꯨꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯅꯕ ꯆꯩꯗꯅ ꯉꯥꯡꯗꯅ ꯇꯧꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯇꯧꯔꯛꯏꯕ ꯀꯣꯂꯦꯖꯅꯣ ꯍꯥꯏꯋꯥꯅꯦ? ꯀꯥꯇꯨ ꯀꯥꯔꯟꯗ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯕ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ? ꯉꯥꯡꯈ꯭ꯔꯦꯗ ꯃꯃꯥ, ꯑꯩꯕꯨꯗꯤ ꯉꯥꯡꯒꯟꯕꯤ ꯑꯣꯏꯔꯗꯧꯅꯤ꯫ MBA ꯇꯝꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯇꯤꯡꯕ ꯃꯈꯩ ꯃꯍꯩꯗꯨ ꯇꯝꯕ ꯊꯥꯔꯦ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃꯃꯨꯛꯇ ꯑꯣꯏꯔꯝꯈꯤꯅꯤꯅꯦ ꯃꯥꯅ ꯂꯩꯔꯨꯏꯗꯣ, ꯑꯗꯨꯒ ꯊꯣꯔꯛꯑꯒ ꯁꯤꯗ ꯇꯝꯕ ꯉꯝꯃꯔꯣꯏ, ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯊꯣꯛꯏ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯂꯦꯖ ꯀꯥꯒꯦꯅꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯣꯂꯦꯖ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯥꯕꯤꯔꯦ꯫
ꯑꯩꯗꯤꯅꯦ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯆꯥꯁꯤꯅ ꯍꯌꯦꯡ ꯁꯣꯏꯔꯛꯑꯒꯅꯦ ꯃꯃꯥ ꯅꯪꯅ ꯁꯅꯗꯗꯅ ꯇꯧꯔꯤꯕꯅꯤ ꯀꯥꯏꯗꯅ ꯕꯗꯅꯥꯝ ꯄꯤꯔꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡ ꯁꯣꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯅꯤꯗꯨ ꯀꯩꯁꯨ ꯊꯧꯁꯥꯕ ꯇꯧꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯅꯤꯒ ꯂꯤꯟꯊꯣꯏꯒꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯅꯤꯅ ꯐꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯍꯤꯁꯥꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯂꯤꯟꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯗꯨꯅ ꯈꯕꯔꯗꯨ ꯌꯦꯡꯂꯤ ꯇꯟꯖꯥꯗꯨꯗ ꯒꯦꯠꯇꯒꯤ ꯕ꯭ꯔꯦꯗꯦꯟꯗꯣ ꯏꯁꯩ ꯉꯪꯉꯪꯗꯅ ꯃꯣꯟꯗꯥ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯂꯤ ꯃꯌꯨꯝꯗ ꯃꯌꯨꯝꯒꯨꯝ ꯀꯩꯁꯨ ꯀꯣꯏꯕ ꯇꯧꯗꯨꯅ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ ꯂꯤꯟꯊꯣꯏꯁꯨ ꯈꯨꯝꯂꯛꯂꯤ ꯈꯕꯔꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯂꯩꯊꯣꯛꯇꯨꯅ ꯕ꯭ꯔꯦꯗꯦꯟꯗ ꯌꯦꯡꯂꯗꯨꯅ ꯂꯩꯕꯅꯤ ꯇꯨꯝꯕꯒ ꯍꯧꯒꯠꯂꯨ ꯌꯥꯍꯧꯗꯕꯅꯤ ꯑꯩꯁꯤꯡ ꯍꯩꯖꯤꯜꯂꯨꯒꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯂꯥꯎꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯔꯝꯕ ꯕ꯭ꯔꯦꯗꯦꯟꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯤ ꯉꯔꯥꯡ ꯅꯝꯕꯣꯜ ꯆꯠꯄꯗꯨꯕꯨ ꯅꯪꯕꯨ ꯌꯥꯎꯔꯨꯕ꯭ꯔꯣ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯋꯥꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯗ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯃꯊꯧꯗꯨ ꯇꯧꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟꯁꯨ ꯈꯨꯝꯂꯛꯂꯤ ꯑꯩꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯈꯤꯕꯩ ꯆꯠꯇꯦ ꯃꯥ ꯃꯊꯟ ꯆꯠꯈꯤꯕꯅꯤ ꯅꯃꯥꯅ ꯀꯩꯗꯧꯕꯒꯤ ꯃꯄꯥꯝ ꯆꯠꯂꯤꯕ ꯅꯪꯒ ꯑꯃꯨꯛ ꯈꯠꯅꯔꯤꯕ꯭ꯔꯣ ꯑꯩꯅ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯉꯥꯛꯇ ꯂꯩꯖꯒꯦ ꯅꯄꯥꯝ ꯆꯠꯄꯤꯈ꯭ꯔꯣꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯍꯩꯃꯁꯦ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯕ꯭ꯔꯦꯗꯦꯟꯅ ꯅꯣꯛꯂꯗꯨꯅ ꯃꯃꯥꯡꯒꯤ ꯂꯪꯖꯨꯝꯗ ꯀꯣꯜꯂꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯒꯟꯈꯤꯕꯁꯤꯅ ꯈꯠꯅꯗꯤꯌꯦ ꯅꯆꯥꯁꯤꯡ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯤ ꯇꯥꯔꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯃꯜꯗꯣ ꯍꯅꯨꯁꯜꯂꯛꯄꯒꯤ ꯏꯀꯨꯏ ꯀꯨꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣꯅ ꯀꯧꯔꯛꯄꯩ ꯊꯤꯜꯂꯨꯕꯅꯤ ꯐꯖꯅ ꯍꯥꯏꯌꯨꯅꯦꯍꯦ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤꯡꯁꯤꯕꯣ ꯕ꯭ꯔꯦꯗꯦꯟꯗꯨ ꯅꯣꯛꯂꯗꯨꯅ ꯑꯗꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯍꯦ ꯀꯥꯎꯔꯨꯔꯦ ꯑꯉꯥꯎꯕ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗ ꯑꯃꯁꯦ ꯉꯔꯥꯡ ꯅꯝꯕꯣꯜꯗ ꯅꯄꯥ ꯄꯥꯈꯣꯟ ꯑꯃꯈꯛ ꯊꯥꯔꯨꯕꯒꯤ ꯍꯜꯂꯛꯄꯗꯒꯤꯅꯦ ꯅꯝꯕꯣꯜꯗ ꯀꯣꯂꯦꯖ ꯀꯥꯒꯦꯅ ꯍꯥꯏꯔꯛꯑꯦꯅꯦꯍꯦ ꯅꯠꯇꯦ ꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯅꯪꯕꯨ ꯈꯪꯂꯛꯄ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯕ꯭ꯔꯦꯗꯦꯟꯗꯣ ꯃꯃꯤꯠꯀ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯅꯕꯣ ꯀꯣꯂꯦꯖ ꯀꯥꯒꯦ ꯍꯥꯏꯔꯛꯏꯕ ꯑꯗꯨꯁꯨ ꯅꯝꯕꯣꯜꯗ ꯍꯣꯏꯅꯦꯍꯦ ꯑꯩꯅ ꯑꯣꯏꯒꯗꯕ ꯈꯜꯂꯒ ꯇꯧꯕꯅ ꯍꯥꯏꯕꯕꯨꯅꯦ ꯑꯩꯅ ꯉꯥꯡꯕꯒ ꯇꯥ ꯂꯥꯛꯇꯦ ꯅꯪꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯨ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯣꯂꯦꯖ ꯇꯝꯒꯦ ꯍꯥꯏꯗꯅ ꯁꯤꯗ ꯃꯄꯥꯅ ꯃꯥꯅ ꯑꯄꯥꯝꯕ ꯍꯥꯏꯗꯅ ꯃꯤꯡ ꯆꯜꯂꯤ ꯆꯍꯤ 3 ꯇꯝꯒꯗꯕꯅꯤ 2 ꯇꯝꯃꯒ ꯇꯣꯛꯊꯣꯛꯑꯦ ꯑꯗꯨꯒ MBA ꯇꯝꯒꯦꯅ ꯑꯃꯨꯛ ꯍꯥꯏꯌꯦꯅ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯆꯍꯤ ꯐꯥꯔꯛꯄꯗ ꯑꯃꯨꯛ ꯊꯣꯔꯛꯑꯦ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯣꯂꯦꯖ ꯑꯃꯨꯛ ꯀꯥꯒꯦ ꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ ꯋꯥꯔ ꯍꯥꯏꯋꯥꯅꯦ ꯂꯤꯟꯊꯣꯏꯗꯣ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯃꯁꯥꯋ ꯇꯧꯗꯨꯅ ꯋꯥꯀꯠꯂꯛꯂꯤ ꯃꯅꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯃꯊꯧꯗꯨ ꯇꯧꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯕ꯭ꯔꯦꯗꯦꯟꯗ ꯂꯤꯟꯊꯣꯏꯅ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯋꯥꯀꯠꯄ ꯃꯃꯥꯡꯗꯁꯨ ꯀꯌꯥ ꯇꯧꯈ꯭ꯔꯕꯅꯤ ꯈꯔ ꯅꯛꯅꯕ ꯏꯃꯨꯡꯒꯨꯝ ꯂꯣꯏꯅꯕ ꯑꯃ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯋꯥꯀꯠꯄꯁꯤ ꯃꯥꯒꯤꯗꯤ ꯍꯩꯅꯖꯕꯤꯅꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯑꯩ ꯉꯔꯥꯡ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯏꯃꯥ ꯍꯧꯖꯤꯛ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯑꯗꯨꯒ ꯏꯃꯥꯗ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯃ ꯄꯤꯁꯜꯂꯛꯑꯒꯦ ꯅꯨꯄꯤ ꯑꯃ ꯊꯤꯒꯦꯒ ꯊꯤꯖꯤꯜꯂꯣ ꯍꯥꯏꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯉꯥꯡ ꯇꯧꯗꯣꯏ ꯁꯔꯨꯛ ꯕ꯭ꯔꯦꯗꯦꯟꯗꯨ ꯅꯣꯛꯂꯗꯨꯅ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯒꯦ ꯍꯥꯏꯔꯣ ꯅꯆꯥꯅꯨꯄꯥꯁꯤ ꯏꯃꯥ ꯍꯩ ꯃꯥꯗ ꯅꯠꯇꯦ ꯅꯪꯁꯨꯅꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯇꯥꯃꯣꯒꯤ ꯅꯇꯩꯃ ꯑꯃ ꯂꯩꯕꯅꯤꯅ ꯐꯩꯗꯣ ꯅꯪꯒꯤꯅ ꯅꯃꯥ ꯍꯅꯨꯕꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯧꯔꯤꯒꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯕ꯭ꯔꯦꯗꯦꯟꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯠꯅ ꯈꯨꯝꯂꯝꯂꯤ ꯊꯨꯅ ꯍꯅꯨꯁꯟꯈꯤꯗꯅꯕ ꯇꯧꯔꯤꯅꯤꯃ ꯅꯃꯧ ꯂꯥꯛꯑꯗꯤ ꯊꯨꯅ ꯍꯅꯨꯁꯟꯈꯤꯗꯣꯏꯅꯤ ꯅꯆꯤꯟꯗꯅꯤ ꯅꯣꯏꯅ ꯍꯩꯔꯤꯁꯦ ꯈꯨꯠꯇꯤꯅꯦ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯗꯣ ꯂꯤꯟꯊꯣꯏꯁꯨ ꯃꯆꯤꯟꯗ ꯍꯥꯏꯍꯧꯔꯤ ꯕ꯭ꯔꯦꯗꯦꯟꯅ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯃꯦꯂꯩꯅ ꯀꯤꯆꯟꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯅꯣꯛꯇꯨꯅ ꯀꯧꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟ ꯎꯕꯗ ꯍꯩꯃ ꯕ꯭ꯔꯦꯗꯦꯟ ꯅꯪ ꯂꯥꯛꯏꯔꯣ ꯏꯇꯩꯃ
ꯆꯥꯛ ꯊꯣꯡꯉꯕꯣ ꯏꯇꯩꯃ? ꯊꯣꯡꯉꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ? ꯃꯥꯏ ꯀꯀꯥꯝ ꯆꯥꯍꯧꯗꯣꯛꯅꯤ ꯍꯥꯏꯗꯅ ꯀꯥꯈꯠꯈꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯤꯗꯨ ꯃꯆꯤꯟꯒꯗꯣ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯂꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯅꯣꯛꯂꯒ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯆꯤꯟ ꯄꯣꯡꯊꯣꯛꯇꯨꯅ ꯍꯪꯂꯤ, ꯏꯁ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯀꯀꯥꯝꯆꯥ ꯍꯧꯒꯠꯂꯨ ꯌꯥꯗꯦ꯫ ꯏꯆꯥꯅ ꯍꯧꯗꯣꯛꯄ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯤꯔꯣ? ꯑꯩ ꯐꯨꯒꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯄꯣꯝꯊꯣꯛꯑꯝꯕꯗꯨ ꯍꯟꯖꯤꯜꯂꯒ ꯕ꯭ꯔꯦꯗꯦꯟꯒꯤ ꯃꯃꯥꯏ ꯃꯅꯥꯛꯇꯨꯗ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯅꯣꯛꯃꯤ꯫ ꯒꯥꯏꯗꯦꯟꯗꯣ ꯉꯁꯤꯗꯤ ꯏꯆꯥ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅ ꯂꯩꯔꯛꯇ꯭ꯔꯤ꯫ ꯍꯣꯔꯦꯟ ꯁꯣꯏ ꯂꯩꯔꯛꯑꯒꯦ꯫ ꯑꯗꯣ ꯏꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯃꯥꯒ ꯍꯣꯔꯦꯟꯅꯦ ꯅꯤꯡꯊꯧꯈꯣꯡ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯇꯣꯏꯕ ꯑꯗꯨꯒꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯆꯠꯇ꯭ꯔꯤꯕ? ꯁꯦ, ꯂꯩꯍꯧꯔꯣꯀꯣ꯫ ꯒꯥꯏꯗꯦꯟꯁꯦ ꯀꯀꯥꯝꯆꯥ ꯐꯨꯔꯨꯈꯤꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯈꯥꯗ ꯊꯥꯡꯗꯔꯝꯂꯒ ꯕ꯭ꯔꯦꯗꯦꯟꯗꯨ ꯆꯠꯄ ꯍꯧꯕꯒ ꯊꯣꯏꯕꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯔꯤ, ꯒꯥꯏꯗꯦꯟ, ꯃꯊꯨꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯎ, ꯌꯥꯍꯧ ꯊꯦꯡꯕꯒꯤ꯫ ꯊꯥꯒꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯉꯝꯕꯒꯤ ꯀꯥꯅ ꯆꯪꯂꯛꯄꯗ ꯉꯝꯕꯗꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯗꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯈ꯭ꯋꯥꯡ ꯃꯄꯥꯟꯗꯨꯗ ꯐꯩꯅ ꯐꯠ ꯃꯣꯟ ꯈꯥꯡꯉꯒ ꯍꯤꯞꯊꯔꯛꯇꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯉꯔꯥꯡ ꯅꯝꯕꯣꯜꯗ ꯀꯩꯗꯧꯔꯛꯄ, ꯀꯩ ꯊꯦꯡꯅꯔꯛꯄ? ꯁꯦꯡꯅ ꯇꯝꯃꯣ꯫ ꯑꯁ, ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯋꯦꯇꯥꯗꯨꯒ ꯂꯣꯏ ꯇꯦꯛꯑꯅꯤ ꯈ꯭ꯋꯥꯡꯒꯁꯦ꯫ ꯉꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯕ꯭ꯔꯦꯗꯦꯟ ꯇꯥꯗꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯟꯖꯤꯟꯗꯨꯅ ꯍꯪꯂꯛꯂꯤ, ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ꯫ ꯑꯗꯨ ꯃꯊꯪꯗ ꯀꯣꯂꯦꯖ ꯀꯥꯅꯤꯡꯉꯛꯄꯒꯤ ꯑꯥꯔꯊꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤ? ꯉꯝꯕꯅ ꯃꯁꯥꯗꯨ ꯆꯠꯊꯣꯛꯄꯒ ꯕ꯭ꯔꯦꯗꯦꯟ ꯃꯀꯣꯛꯇꯨ ꯃꯣꯝꯄꯥꯛꯇꯨꯗ ꯄꯣꯞ ꯇꯥꯏ꯫ ꯉꯝꯕꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯀꯥꯝ ꯑꯃ ꯆꯟꯊꯣꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯃꯥꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯝ ꯇꯧꯔꯛꯇꯦ꯫ ꯄ꯭ꯔꯦꯝꯒ ꯆꯠꯂꯒ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯍꯪꯕ ꯅꯠꯇꯦ, ꯃꯔꯛꯇ ꯂꯩꯔꯤꯗꯣ, ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯣ, ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤꯅ꯫ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ꯫ ꯑꯣ, ꯄ꯭ꯔꯦꯝꯗ ꯑꯣꯏꯅ ꯍꯪꯉꯣ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯌꯥꯝꯅ ꯆꯔꯥꯡꯅꯔꯛꯀꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯁꯠ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯀꯅꯥꯗ ꯏꯀꯥꯏꯔꯤꯅꯣ ꯑꯗꯨ ꯍꯥꯏꯕꯗ? ꯉꯝꯕꯗꯣ ꯂꯨꯃꯥꯡꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯈꯣꯀꯠꯂꯒ ꯈꯨꯝꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯃ ꯃꯣꯏ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯛꯏ꯫ ꯕ꯭ꯔꯦꯗꯦꯟꯗꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯉꯝꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯄꯣꯛꯀꯨꯝ ꯇꯧꯕ꯫ ꯃꯈꯥꯗꯤ? ꯀꯩ ꯃꯈꯥꯅꯣ? ꯂꯩꯇ꯭ꯔꯦ, ꯂꯣꯏꯔꯦ ꯑꯗꯨꯗ꯫ ꯉꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯕ꯭ꯔꯦꯗꯦꯟꯗꯤ ꯑꯗꯨꯒ ꯑꯝꯇ ꯈꯪꯗꯦ, ꯍꯦꯟꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯤ, ꯀꯩꯅꯣ, ꯋꯥꯔꯤꯒ ꯑꯝ ꯁꯥꯟꯅꯔꯛꯇ꯭ꯔꯣ? ꯁꯥꯡꯒꯦꯅ ꯇꯧꯕꯅꯤ, ꯑꯗꯣ ꯔꯤꯖꯔꯚ ꯌꯥꯝ ꯑꯣꯏꯕꯩ ꯃꯑꯣꯡ ꯇꯧꯍꯧꯏ꯫ ꯋꯥ ꯉꯥꯡꯕꯒꯗꯣ ꯄꯥꯛꯅ ꯈꯨꯝꯗꯦ꯫ ꯁꯦꯁ, ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ? ꯀꯨꯏꯔꯕꯩ ꯃꯇꯨꯡ ꯑꯩꯈꯣꯏ ꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯃꯤꯁꯤꯕꯣ? ꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯒ ꯁꯦꯝꯍꯟꯗ ꯌꯥꯗ꯭ꯔꯦ ꯑꯊꯨꯕꯗ꯫ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯦꯛꯇ ꯌꯥꯕꯗꯧꯅ꯫ ꯃꯒꯨꯟꯒ ꯈꯪꯗꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯀꯣ? ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯗꯕꯨ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯄꯣꯟꯇꯦ꯫ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯐꯖꯅ ꯌꯦꯡꯈꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯌꯦꯡꯅꯕꯅꯤ ꯑꯩꯅ ꯀꯣꯂꯦꯖ ꯑꯃꯨꯛ ꯇꯝꯗꯣꯏꯁꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯗꯨꯅ, ꯑꯣ, ꯀꯩꯒꯨꯝꯕ ꯄꯥꯝꯃꯝꯗ꯭ꯔꯒꯗꯤ ꯀꯣꯂꯦꯖ ꯑꯃꯨꯛ ꯇꯣꯛꯊꯣꯛꯄꯩ ꯋꯥꯅꯤꯅꯦ ꯅꯪ ꯍꯥꯏꯁꯤꯅꯗꯦ꯫ ꯄꯥꯝꯗꯗꯤ ꯇꯣꯛꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯋꯥꯏ ꯂꯩꯔꯒ? ꯌꯥꯔꯦ, ꯀꯣꯂꯦꯖ ꯇꯝꯗ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯁꯪꯉꯨꯔꯣ꯫ ꯍꯟꯗꯛ ꯃꯨꯛꯀ ꯅꯪ ꯀꯣꯂꯦꯖ ꯇꯣꯛꯑꯗꯤ 3ꯂꯛꯇꯤ ꯁꯨꯔꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯉꯥꯏꯍꯥꯛ ꯐꯥꯎꯔꯣ꯫ ꯏꯃꯥꯅ ꯅꯪ ꯑꯥꯗ ꯆꯠꯍꯟꯅꯤꯡꯕꯩ ꯋꯥ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯇꯝꯕ ꯍꯧꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ꯫ ꯑꯃꯗꯨꯅ ꯈꯔ ꯎꯁꯤꯟꯅꯗ ꯂꯩꯔ ꯂꯣꯏꯔꯦ꯫ ꯑꯁ, ꯌꯥꯔꯦꯀꯣ ꯋꯥꯔꯤꯗꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯉꯝꯕꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯂꯥꯎꯍꯧꯔꯤ, ꯀꯥꯟꯗꯦ ꯂꯣꯏꯁꯤꯜꯂꯣ, ꯅꯝꯕꯣꯜ ꯆꯠꯁꯤ꯫ ꯑꯩꯒꯤ ꯊꯕꯛ ꯑꯝꯇꯪ ꯐꯠ ꯆꯠꯊꯣꯛꯑꯝꯃꯒ꯫ ꯅꯪꯒꯤ ꯀꯩ ꯊꯕꯛ? ꯉꯔꯥꯡ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯝꯃꯝꯃꯦ, ꯑꯗꯨ ꯑꯝꯇ ꯊꯤꯜꯂꯨꯁꯤ꯫ ꯀꯨꯏꯗꯦ ꯉꯝꯕꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯣ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ꯫
ngasai setkiba khanggraudodi hongdorakje adubu furiti lelakje masamdusu ichot-chotli tawel ama taithokduna thorakli ningsal mamangduda lepduna masamdo mathakta pulap makhotuna nankalanga ningsal mamangda leiriba tainabasingdo ani ahom mamangduda tairibado uraga bredena hairakli iru diludana haibi tairinine tawrida ibo nupa moiraga mai ta tholore kainu masaisida nangna toner haibane serambu haibane kai bitta sum kansidane nangse nupara nupira gyan tadrise nambasu tawribado tawna khomlakli numtigi taibana teda nong phadoki wani mai mita khara taishalaga nupi impress tawge kaidudi khaluran hawjika nupi ne adumbuda kendrabani yam singabani jenne na onthok ngangkreda nangari purakpa natro purakte thawna si yong tangkhra khansida noi boglakpada aibu gari pura lakhidro nangi sidi engonde khetkena lakwe wani ne dude nayambana doctor napa karbar wala ani na danchelaga paisala thami balan mayam se kadawdoino nathanda loisin mangam loisin minasen tawni noi na pado officer oidudi tha kodengi soidabi tolop charini akhoi pagi tha magi tolop tudi noi na pagi numit ninigi profit na ne yam tin hel korino ne ngangna ani do loisin baloiraga thorakli ani do na mari thorakpa do ubada lenthoina hanglakli kadai de noma ima hidak amta thiloge tongni bredena khumlakpani ngambana mapagi manakta changsinduna makhot tingthongtuna hairakli pong gari chobagi sodo amta piro manina khumbanam dringai nakana phamli bi mamana nangi gari machaduna kaidoraba manina pocketagi sodo lokthokduna ngambada pirakli ngambasu sodo lawduna mamage pakhum pirakli gari machada chatpado guts lete down pong thau yoribana draw ngarang phulhan kibani ani du thokre lenthoina mapuroi bada onsinduna pendan hairakli piyo nachana hairatine pangpi da piyo sel hairapi dawni so hairapi dawni khara leiradi pabungi kokto piyo na ne mai haijara sani ai dine ai hairisani ko pelaban pung pen hek pelaban haisani ngangna khoidau saugatna imunglomda changkhre mani do donglai ngasidi magi nupigi matawduda aduga gari thawdoktuna thokriba machanupada amuk yengduna leihori somdana ani do gari thawduna bredengi mamagi mapamda hana lakduna hidaktu piramlaga nambol tamna amuk haitharakli makhoi anina nambol yorukpada pung 12 tagadawri Prem da phone tawbada college da lei haibadagi college da gari do thaujinduna janglakli ahum da thengnarabada bredena mangat thangatduna yengduna machinna nganglakli kadaino mipham phajili bi amom da ba premna ngambade ngnaga kaino mana ngangni se haibagi maongda pisum ani do phat in khalakli ngambasu prem gi pokhom pibagi mahot mamai do koilai leituna yenglakli kanan kaino no yenglai do ba ngambana mangak do thangkatna yenglaga khomlai ngarangi do o sindhawai kambudura anau boiramdri third oi leirame aidi first lana khaluraga third oi leiram lakrabani ne aina ngasai urambadu bo adu hairaga prem sumangak thangkatna yenglakli bredenduna masaksu khangbana tabaduda yamna khangba sanduna yengba lepte prem su yengna mana ngasi thigalubagi report do nganbada pirakli history ge class ka yauni na haibagi lak poira male moi homdo history do honors tawni na adudi fazana haininge na lakpani na hai aina ngasai mem sati da hangbada adumaina hairi ngasi history ge sir do lakhidribani leiramni kaidunoma ani do magi wandu da mangonda loini yenglai bredena prem gi lengjumda makhunna tharaga yamna likhatpa maongda aduni dana nupa macha haiside
Chathoi asaida thajillakani. Ngambana mangokto mung thangatuna yengladuna. Aina haibadudi paminglu sana haibra kainom haibani. Oh, ama wa khara ngangdaba ama yawbuda oiramni. Madi khara reserve oiba maline. Aiga ngasai wari sabadu so waga ngangangdi. Mamanabi anidudi wari sanaba nungai. Bradena marak phathajinduna masak phajabra mamanabi anidudi. Yengba loi nungai aigi oina. Ngambana mamito mafam amada yengladuna. Asinupasibo sida tambra. Mai wahangduda mana yengliba maikaiduda anidusu yenglagli. Yai pani. Ngarang ukibaduda masak kaududuna hangagpani ngambana. Premna jamamnaba maongda khumnagli. Khangdene masimade hana somtaude. Ngarang moiga wari sanakibani. Mingduso mana kauda tahawani aina. Koina moi jalo maga. Bradena mamit manalang thokduna khangang hangagpaduda ngambaso Bradena fating lei. Prem su chai halakli. Irang phawba hawdri kaino bit halai duba. Chalo na ngasaida leige ga laikro. Kona thabak mai pa kana chango. Is hai ngambro. Kana khangne koina leiramade. Thamoi manung yaudringai hogi tawrambado menanindana. Hainaringai tanjanuda ka amadagi sanahoigi kambodo mari thorakli. Ngasaidagi leptana leiramba yaifadusu madu ubada makhoi tamna jangsankri. Bradena henna jingnaba maongda hairai mamituna adomda yengladuna. Haish maise moi homsigi marakta amadadi kainom khallese. Mamitse matai thangisida yengum tawida. Karambano nupa nangduba. Wado hangduna ngambada mamai leisilakpada ngamba walang amta ngamdana makhongdu launa thangduna sana khoigi maikei tamna jangkre. Prem sumatung ina na hairagli. Asisini maido lawai ngang lerano.